ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯔꯊ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯜꯂꯤꯀꯥꯗꯨ ꯂꯩꯖꯕ ꯈꯔꯅ ꯃꯐꯤ ꯑꯗꯨ ꯇꯅꯥꯟ ꯇꯅꯥꯟ ꯁꯦꯠꯂꯤ꯫ ꯍꯩꯖꯕ ꯈꯔ ꯀꯦꯖꯩ, ꯃꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛꯀ ꯐꯖꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯁꯟꯗꯟ ꯑꯗꯨꯅꯤ꯫ ꯃꯃꯥꯏ ꯑꯗꯨ ꯀꯌꯥ ꯄꯥꯛꯄ ꯑꯣꯏꯗꯦ, ꯃꯃꯤꯠ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯄꯣꯝꯕꯒꯨꯝꯅ ꯇꯧꯏ꯫ ꯆꯤꯝꯕꯥꯜ ꯑꯗꯨꯁꯨ ꯃꯍꯧꯁꯥꯅ ꯉꯥꯡꯇꯛ ꯍꯦꯛ ꯇꯧꯏ꯫ ꯅꯥꯇꯣꯟ ꯑꯗꯨꯅ ꯇꯨꯝꯇꯛ ꯇꯧꯕꯗꯨꯗ ꯒꯣꯄꯤ ꯁꯟꯗꯟ ꯑꯗꯨꯅ ꯁꯥꯡꯅ ꯁꯤꯔꯤꯒ ꯆꯤꯡꯈꯠꯄꯗꯨ ꯀꯌꯥꯗꯤ ꯄꯛꯆꯩ꯫ ꯁꯕꯥꯟ ꯑꯗꯨꯅ ꯇꯕꯥ ꯇꯕꯥ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯩꯈꯤꯕꯗꯨ ꯊꯣꯏꯅꯕꯨ ꯎꯁꯤꯜꯂꯨꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯔꯛꯂ ꯃꯥꯜꯂꯦ ꯑꯃꯅ ꯍꯪꯉꯤ ꯃꯥꯒ ꯅꯛꯅꯅ ꯂꯩꯔꯤꯕꯗꯨꯗ, "ꯑꯦ, ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯌꯥꯎꯏꯅ, ꯅꯪꯕꯨ ꯈꯪ ꯂꯥꯛꯄ꯭ꯔꯥ? ꯎꯕ꯭ꯔꯣ ꯃꯁꯥ ꯄꯥꯕꯤ ꯃꯁꯝ ꯁꯥꯡꯕꯤꯁꯦ?" ꯃꯁꯤꯗ ꯖꯥꯟꯗꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤ ꯃꯥꯜꯂꯤ, "ꯈꯪꯉꯤꯅ ꯀꯔꯤꯅꯣ, ꯏꯗꯣꯟ ꯀꯨꯟꯗꯥꯒꯤ ꯃꯁꯨꯅꯤ." "ꯍꯩꯃꯥ, ꯀꯨꯟꯗꯥꯒꯤ ꯃꯁꯨ ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯣꯏꯔꯦ? ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅ." "ꯆꯍꯤꯕꯨꯗꯤ ꯌꯥꯎꯔꯝꯈꯤꯔꯣꯏ, ꯁꯛꯐꯝ ꯑꯁꯤ ꯌꯦꯡꯉꯨꯗꯅ." "ꯑꯗꯨꯕꯨ ꯖꯥꯟꯗꯕꯤ, ꯃꯇꯧ ꯑꯁꯤ ꯅꯨꯡꯁꯤꯅꯦ, ꯃꯣꯡ ꯍꯥꯖꯗꯦ ꯍꯥꯏꯕ꯫ ꯋꯥ ꯂꯥꯡꯒ ꯌꯥꯝꯅ ꯉꯥꯡꯖꯕ ꯅꯠꯇꯦ, ꯌꯨꯝꯗꯨꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯕꯗꯣ꯫ ꯀꯔꯤꯅꯣ, ꯂꯥꯏꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯊꯣꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯐꯩꯅ ꯀꯩꯅꯣ, ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯂꯥꯏ ꯅꯤꯡꯕ ꯀꯥꯏꯗꯦꯗꯅ꯫ ꯃꯃꯥꯔ ꯃꯄꯥꯔꯝꯇꯪ ꯂꯩꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤ, ꯃꯁꯨ ꯃꯕꯦꯟꯇꯅꯤ ꯌꯨꯝꯗꯨꯗ ꯇꯔꯛ ꯇꯔꯛ." ꯀꯥꯡ ꯆꯤꯡꯕꯒꯤ ꯃꯤ ꯑꯗꯨ ꯀ꯭ꯂꯥꯡꯂꯤꯕ, ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯆꯤꯜꯂꯤꯕ ꯃꯔꯛꯇꯨꯗ ꯋꯥꯔꯤꯁꯨ ꯍꯦꯛ ꯁꯥꯕ ꯆꯪꯂꯤ ꯃꯥꯜꯂꯦ ꯖꯥꯟꯗꯕꯤꯒ ꯅꯟꯗꯤꯅꯤꯒꯗꯣ꯫ ꯀꯥꯡ ꯆꯤꯡꯕ ꯌꯦꯡꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯌꯥꯝꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯅꯧ ꯀꯥꯕ ꯃꯇꯝꯗ ꯉꯥꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯃꯣꯡꯕꯗꯨ ꯃꯥꯜꯂꯤ꯫ ꯄꯥꯈꯪ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯄꯥꯔꯊ ꯀꯧꯕ ꯑꯗꯨꯅ ꯃꯥꯜꯂꯤꯀꯥꯕꯨ ꯍꯦꯛ ꯎꯍꯧꯗ꯭ꯔꯗꯨꯅ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯃꯥꯜꯂꯤꯀꯥ ꯃꯁꯥ ꯈꯔ ꯍꯟꯗꯣꯛꯏ, ꯁꯥꯐꯨ ꯑꯗꯨꯅ ꯇꯨꯒꯦ ꯇꯧꯏ꯫ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯗꯅ ꯁꯨꯛꯂꯞ ꯇꯧꯅ ꯄꯥꯔꯊꯕꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯊ ꯖꯇ꯭ꯔꯥꯒꯤ ꯑꯍꯤꯡ ꯑꯗꯨ ꯄꯥꯔꯊ ꯇꯨꯝꯕ ꯌꯥꯗꯦ꯫ ꯎꯔꯛꯏ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯤꯗꯨ, ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯄꯗꯨ꯫ ꯃꯨꯁꯨꯛ ꯃꯨꯅ ꯁꯥꯡꯕ ꯄꯥ ꯑꯗꯨꯒ ꯀꯌꯥꯗꯤ ꯅꯤꯡꯊꯤꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯐꯅ ꯐꯖꯩ, ꯃꯐꯖ ꯑꯃꯅꯤ, ꯃꯩꯇꯩꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯀꯔꯤ ꯖꯥꯠ ꯑꯣꯏꯕꯖꯥꯠꯅꯣ? ꯃꯇꯧꯗꯨꯗ ꯉꯥꯎꯈꯤꯕ ꯄꯥꯔꯊꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯝ ꯃꯥꯡꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯃꯥꯒꯤ ꯂꯝ ꯈꯪꯕꯁꯨ ꯅꯠꯇꯦ, ꯃꯃꯤꯡꯁꯨ ꯑꯩꯗꯤ ꯍꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯎꯔꯛꯄꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ? ꯃꯥꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯑꯃꯨꯛꯇꯪꯒ ꯎꯒꯅꯤ? ꯃꯥꯜꯂꯤꯀꯥꯒꯤ ꯂꯣꯟꯊꯣꯛꯇꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯅ ꯄꯥꯔꯊꯒꯤ ꯄꯨꯛꯅꯤꯡꯕꯨꯗꯤ ꯂꯥꯏꯅ ꯃꯔꯥꯡ ꯍꯧꯍꯜꯂꯤ꯫ ꯄꯥꯔꯊ ꯑꯉꯧꯕ ꯅꯠꯇꯦ, ꯑꯗꯨꯕు ꯉꯁꯤꯗꯤ ꯉꯥꯎꯔꯤ, ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯜ ꯊꯣꯔꯛꯏ꯫ "ꯑꯦ, ꯀꯔꯤꯅꯣ, ꯊꯥ ꯊꯣꯛꯂꯝꯗꯦꯅ?" ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ꯫ "ꯆꯨꯝꯃꯤꯗꯅ, ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯑꯍꯤꯡꯗ ꯀꯔꯝꯕ ꯊꯥꯖꯅꯣ? ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯉꯥꯏꯔꯤꯕ꯫ ꯑꯦ, ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ." ꯉꯁꯥꯏ ꯀꯥꯡ ꯆꯤꯡꯐꯝꯗ ꯊꯦꯡꯅꯔꯛꯄꯤꯗꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯤꯡꯁꯤꯡꯍꯜꯂꯤꯗ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡ ꯑꯗꯨ ꯉꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯤ꯫ ꯕꯩꯔꯥꯕꯅ ꯑꯁꯨꯝꯅ ꯍꯦꯛ ꯋꯥ ꯍꯧꯗꯣꯔꯛꯏ, "ꯅꯣꯡꯃꯇꯗꯤ ꯆꯠꯂꯨꯒꯦ ꯈꯟꯕꯅꯤ, ꯅꯪꯗꯤ ꯀꯗꯥꯏꯗ?" "ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ." "ꯃꯍꯥꯛ ꯍꯥꯏꯕꯗꯤ?" "ꯔꯣꯁꯤꯅꯤꯒꯤ ꯃꯅꯥꯛꯇꯅꯤꯗꯅ." "ꯅꯪ ꯑꯃꯅ ꯆꯠꯅꯤꯡꯗ꯭ꯔꯕꯣꯏꯗ?" "ꯆꯠꯅꯤꯡꯗꯕ ꯍꯧꯅꯩꯌꯦꯅꯅꯦ, ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ." ꯅꯣꯡꯃ ꯔꯣꯁꯤꯅꯤꯒꯤ ꯂꯩꯀꯥꯏꯗ ꯄꯥꯔꯊꯒ ꯕꯩꯔꯥꯕꯒ ꯂꯥꯛꯂꯤ꯫ ꯔꯣꯁꯤꯅꯤꯅ ꯄꯥꯔꯊꯕꯨ ꯏꯈꯪ ꯈꯪꯅ ꯋꯥꯔꯤ ꯁꯥꯏ꯫ "ꯇꯥꯗꯗꯤ ꯎꯗꯕ ꯀꯨꯏꯔꯦ. ꯅꯍꯥꯟ ꯃꯈꯩꯕꯨ ꯀꯔꯣꯝ ꯂꯦꯡꯉꯨꯒꯦ, ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯀꯌꯥ ꯌꯥꯝꯅ ꯆꯤꯟꯕ ꯖꯥꯠꯅꯣ?" "ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇ꯭ꯔꯦ, ꯑꯁꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ." "ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯂꯥꯛꯂꯕꯅꯤꯅ ꯅꯆꯜꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ, ꯊꯝꯆꯦꯠ ꯍꯦꯛꯄꯤꯒꯦ, ꯄꯥꯏꯕꯤꯈꯣ." ꯕꯩꯔꯥꯕꯅ, "ꯍꯦꯛꯃꯤꯟꯅꯁꯤ, ꯑꯩꯒ ꯍꯤ ꯑꯃꯠꯇꯗ ꯇꯣꯡꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯃꯤꯟꯅꯁꯤ." "ꯏꯀꯥꯏꯗꯦꯍꯦ ꯂꯥꯏꯃ, ꯇꯥꯗꯁꯨ ꯌꯥꯎꯔꯤ." "ꯃꯥꯁꯨ ꯌꯥꯎꯖꯅꯤ." ꯄꯥꯔꯊꯅ, "ꯑꯩ ꯌꯥꯎꯖꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯖꯍꯧꯒꯦ." "ꯃꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯊꯣꯏꯅꯕꯨꯗꯤ ꯀꯥꯏꯔꯣꯏ, ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯒ ꯈꯤꯠ ꯁꯥꯔꯅꯨ." ꯑꯅꯤꯗꯨ ꯍꯤ ꯇꯣꯡꯈ꯭ꯔꯦ꯫ ꯍꯤ ꯑꯗꯨ ꯊꯝꯅꯥ ꯃꯔꯛꯇ ꯍꯣꯟꯖꯤꯟꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯊꯝꯆꯦꯠ ꯃꯔꯨ ꯆꯪꯕ ꯈꯜꯂꯤ꯫ ꯄꯥꯔꯊꯗꯤ ꯃꯇꯣꯝꯇ ꯏꯁꯤꯡ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯕꯗꯨ ꯋꯥꯔ ꯃꯥꯜꯂꯤ꯫
Makongdo khara hek thangduna chali. Nahan thengnakibi nupidu mafam aswaidagira khangde matomte hek laklari. Madu uraga Partha sor honba kawkhare chapleptuna yengi. Nupiduna magi mapa lanthoki Parthana mamit amuktang kaplaga nupidubu khamjare. Amuktang ngaibibi yagadra. Karigumba matangzagi. Mallika khongthang lepi. Nahangi matawgum mamina haiphet yenglei. Amukka se hena marang hawi kari maya yawbanu magi mityengdu thamoy yawna pale. Parthana tapna hangi. Ibemagi mingbu kari kaubibagi. Mallika khumnindribra mamal kahalibra khangde tumina leptuna lai. Matawduda singsilaba nupaduna tanna amuk hangi. Ibemagi mingdubu amukta khangjaningkhreda yamna kairagadra. Adu phawba tumin laikhibaduda marol thoktabi oira male khali pukningda yamna nungaitaba phawri. Masindagi wahi amadi thoki male kari haikhibanu khanghaude. Nupi eduna tapna khumlami. Mallika kausai. Hairamlaga sumdring atum satki. Mana satkibada namhauba singhi manamdudi thamoiga hekna honba zatni. Parthana wahi ama haige tawrui. Ngamjadana noklaga makok hotuna yenghawi. Samlangadu ningdu yaina maning tambadu uraga magi singhi manamdu pharokpagum nungsirei. Amuktanga yenglamnabadi thamoisi pendawni. Mallika. Magi mamingdu Mallika. Nungsi. Magi mitsna anina aibu khazik yenglakpada karigino aigi thamoisina asuk yamna ngaujariba. Oh Mallika. Maming phaude khanglena. Thambal hekpa satkhiba anidusu kari. Parthagi matawduda hanglei. Tada kari tawe. Parthana nokfe tawduna khumi. Karishu inatnatana pukningse nangthokliba. Kariginina. Jalibema nabungko yurage kono muk laglage. Akoi ta bhairabaga. Pakhang anidu mayumda hankhari. Mathangi numit adusu Parthadi lekaiduda lakli mali. Ngarangdi aswaida thingnaramani. Asidi ukhidare. Phana kuina ngai ngarangi mafamduda leptuna thambal satpham patpanda ngehek hek phamdui. Adubu ukhidare ngarangda duk phajana urambadu. Ngasida nattare itattatan hek laktuna yenglare Mallika kaubi ibemadu adubu nomutasu uge phangde. Laikai mi singna hek uduna hainai. Masigi pakhangse mafam aswaida hek leiba ui. Itattatana mahakna laklibasi karigino. Khangdida zandabi ibema pakhangnidana laisabi lumba lakpa oirini. Kanabu ngairibanu kanabu sanglibanu khangde. Mafamsida umandana huiga phawbu khangnari. Hui phawba kaya khongdare mahabudi. Matang matamgi oiba sajat noye khoina tawruba yabrado. Asum asat awongna pangangda ngangnai. Partha sumi kaubanina mina mabu muna muna yengduna magi maramda ngangnakhibado. Asumna asat awongna pangangda ngangnai. Parthasu mi kaubanina mina mabu muna muna yengduna magi maramda ngangnakhibado khangdaba natte. Adumakpu hek oirabasu. Mabu amuktang uzarabadi khanduna nungtigi laktuna yenglarabani. Ujaningba mahak adubu ujabasu phanglaroidara khaluraga mipaibana masa laitadi. Karamba matamdanu mabu amuk ugadaba. Parthadu mayumda koiduna talai haidana mamana ngangba saiba kaya tawi. Nang ngasibu karam ngangnasige koibaga satbaga yumgidi khande. Nang ngasibu wakal khanbaga amata haitrabro. Asima aisibu yamna ngausinnabagi moongda. Nangi sajat ase hanadagi yamna onkhare. Masi karinano imabu yamna nganghangan. Matangna matamna haibaduni kaidawragi ima. Aise matamsigi pakhangni hayeng hanuraba kanda asumni hek tawruba yarwi. Haibidi hainiko. Nang aidi hairibasini. Napabungna susawbada loirabani nang ama. Ay loina khangiba ima. Asikak hairamlaga Parthadu adum thurakla mali niti kaidana magi leikaiduda amuk lakli. Itha hek thazadana ngasidi urai. Aduk koina ujaningbido mabu ubumaktada Parthana nokphet tawkhibadu masana gadi khanghaude. Asuk tangna ujababu hekta sangsinduna wari saruge khanduna Parthadu hekta sangsinki. Hainingbu wafam mayam adu karam haigani wahang masa amadum oina lansinki. Ibemabu karom lengbigadaba oirabano. Ngasita uba natte amurak anirakti hanasu ukre. Mallikasu ukrabagum tawe khali mahak asibu aina karamba matamda ukibano yamna munna ningsingi.
Parthana wahang ama amuksu hanglei. Kaubirabra nongma ibemagi ming hangzakiba lamlanbaduni. Ithai hek thazadana Mallikana khangzaida. Nongmasu Ratha Jatra numita. Oh, laibak phabana ibemanasu khangbiramni. Kari thabaki lengbirakpano mafam swaidadi. Janana hanglakpa wahang asidadi Parthadu mihun mapi ama hek songlei. Nupani na karino mihul sidi patadaba yade. Asi khanduna pakhum amadi pirai. Ibemabu amuktang unazaningduna. Ngaklap yengduna hangi. Karamba wafamgi. Nongma oin laklagi asigidi hankragi. Nongma amukso hayeng laksage. Soiduna thukbiro. Aidi yumdagi kaya thokandi. Thoina arubu wafam oijabadi hausik hekta yamna luba wani hayeng soiduna laksage. Ngasimak haibirambada kaya yamna kaigadaba. Phare wafam sitoklasi. Ibemagi sangaina kadomta. Thoidokpu wafam leibidrabadi ai amuk chazarage. Parthana makha taba wahai haidokpa ngamdabana Mallikadu asum chatki. Laptak nupidugi tung ilui mayum phawbudi khanghori. Mayum si phawbudi khangledana. Asibu oirabudi yare. Ngasi ahing haukhraga mathang nongna nganbadagidi Parthadu Mallikagi thongalda laktuna leire. Cheptha Mallikabu yengliba. Ahanbada amuk anirakti Mallikadu suu ude. Masigi yum sidanida. Aduk phazana sangkhibdo. Mungdagi mapaldaga thokpa hitaba nupi oiraba satla mabo. Atenba matam maduda karamna mabu nungsiruba kadumdagi haurakibanu khanghaude nungsibadi nungsire. Parthana numit hek khudingi makhoi thongalda laktuna leibado nongmadi Mallikana su ure. Mahaba amuksu aigi thongalda khanjabadani mahak nongmata thokluduna karino karamno hanglude. Adubu asum itatatana makhoi thongalda laklabasidadi Mallikadu wakal amadi khalai. Mana aigi thongalda hehe laktuna leirabasi karigi oiba yai. Aidi maga janarubasu nati. Mana aigi yum thawoina thiraklibasibu karamba aronba pukningi thawinsilno. Aduga aina mabu asum umalladuna wari saningba phaurakliba asina karigi oihanbano. Khangdari karamno aingwanda oiriba. Mallika su sumangda leibadu uraga ngasidi Parthadu sumang yausilai. Kari thoidokpu wafam amatta hairamde Mallikana uri khanglabada haiphet yengduna angauba sema thup ama mafam aduda thamlami. Nupadu satkiba ngayakti ngai satkre hek khanglaga chema thup adu laukhani. Karino madubu sithi oiramba yai. Awai tana satkiba oiramdra male Mallikana sithi khunkibadu nupaduna lonabu yengluri male Parthadu nokphetpu tauki. Mallikana sithi edo phanek phireida yepsinduna magi kada sanglaktuna irena pai mihuldo ding hek chongkhalai karigino khangde. Ibemagi mafamda karigumba wafam amutang haijaningduna ngaijabani. Ibemagi sangai khangzadringai khulgi patpana duda numit kayani ngaijabani. Wafam amatang haijage hairaga ibemadi adum lotkhra male. Sanglabadi nongma amuktang phaminaraga wari khradang sajaningi. Yamna kaiba oina thoklagadra. Wafam dumak thawoibidre hairabasu ibemagi apambani. Chanbirabadi sithi amatang hanbiro. Ibemagi pakhum ngaijariba lamlanba nahaki Partha. Sithi eduna kadaidagino Mallikagi thamoida haifam khangdana nungsiba ama pirai. Adu phawbada Mallikado sithi ama hankhige ningde karigino khangde mahakna tumin leisinkiba. Nungtigi lakpra khangningna yengba haurakle marakta khangu uninglakpa yawi. Mallika ibu karamno mahakna ifamda karigumba amata haisage hairaga aina tanja pidribasibo. Khanghaudana mahakna leplingai amuk lakli Parthado ngasisu sithi ama kok hek pisilami. Ibemagi pakhum amatang ngaijabani. Handak mapok asida thazadare. Khara leiraga ai satlagani migi desta. Aina satringai ibemaga amuktangdi irenjana unajaningbani. Upai leitraba haibadu thokle. Phare ibemagi naning nakoi thongal asida itattatana leirabasida ibemana loiba huigumna thoklabani. Maduda ikaibagi wanate kaya kuina ngaijagadaba wafam amatangdi khangjaningi.
ꯈꯪꯍꯟꯕꯤꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯃꯈꯪꯁꯩ ꯅꯍꯥꯛꯀꯤ ꯂꯝꯂꯥꯟꯕ ꯄꯥꯔꯊ ꯉꯁꯤꯗꯤ ꯃꯥꯜꯂꯤꯀꯥ ꯈꯖꯤꯛ ꯅꯣꯛꯈꯤ ꯃꯥꯜꯂꯤ ꯃꯁꯥꯃꯛꯄꯨ ꯍꯨꯏꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏ ꯃꯤꯒꯤ ꯗꯦꯁꯇ ꯆꯠꯂꯒꯗꯕ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯆꯤꯊꯤ ꯑꯃꯗꯤ ꯍꯟꯈꯤ ꯃꯥꯜꯂꯤ ꯅꯣꯡꯃꯇꯪ ꯎꯅꯁꯤ ꯍꯥꯏꯕꯗꯣ ꯌꯥꯖꯔꯤ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯄꯠꯄꯥꯟꯅꯗꯨꯗ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯀꯦ ꯅꯍꯥꯛꯀꯤ ꯃꯥꯜꯂꯤꯀꯥ ꯄꯥꯔꯊꯅ ꯆꯤꯊꯤ ꯄꯥꯕ ꯑꯍꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅꯗꯨ ꯃꯔꯥꯡ ꯍꯧꯈꯤ ꯑꯔꯣꯏꯕꯒꯤ ꯅꯍꯥꯛꯀꯤ ꯃꯥꯜꯂꯤꯀꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯊꯣꯏꯅꯗꯨꯝ ꯄꯨꯛꯅꯤꯡ ꯍꯨꯈꯔꯦ ꯉꯥꯎꯖꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅꯕꯨ ꯂꯨꯞꯆꯔꯤ ꯍꯥꯏꯅꯈꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯄꯥꯔꯊꯅ ꯄꯠꯄꯥꯅ ꯃꯥꯜꯂꯤꯀꯥꯕꯨ ꯉꯥꯏꯈꯤ ꯅꯨꯄꯥꯅꯒ ꯄꯨꯡꯈꯥꯏꯃꯨꯛ ꯀꯔꯤꯃꯨꯛ ꯉꯥꯏꯕꯗꯣ ꯍꯧꯅ ꯃꯥꯜꯂꯤ ꯃꯥꯜꯂꯤꯀꯥ ꯏꯕꯦꯝꯃ ꯊꯣꯔꯛꯏ ꯃꯥꯒꯤ ꯁꯟꯗꯟ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯏꯀꯥꯏꯅ ꯄꯥꯔꯊꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯦꯝꯃꯕꯨ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯔꯝꯂꯕꯅꯤ ꯅꯍꯥꯟꯗ ꯆꯤꯊꯤꯗ ꯑꯗꯨꯛ ꯐꯖꯅ ꯁꯣꯏꯗꯅ ꯊꯣꯔꯛꯀꯦ ꯏꯖꯈꯤꯕꯗꯨꯗꯤ ꯏꯕꯦꯝꯃꯗꯤ ꯍꯦꯛꯇ ꯂꯣꯠꯀꯟꯕꯗꯨꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯖꯥꯠ ꯑꯣꯏꯕꯤꯔꯕꯅꯣ ꯗꯥꯗꯥ ꯑꯩꯍꯥꯛꯄꯨ ꯀꯔꯤ ꯖꯥꯠ ꯃꯥꯟꯕꯤꯕꯒꯦ ꯊꯣꯏꯗꯣꯛꯄ ꯑꯃ ꯈꯪꯖꯗꯦ ꯏꯕꯦꯝꯃꯒꯤ ꯃꯤꯠꯇ ꯌꯦꯡꯂꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯩ ꯅꯥꯈꯥꯡ ꯇꯥꯔꯛꯄ ꯌꯦꯡꯂꯤ ꯉꯥꯎꯏ ꯃꯨꯁꯨꯛ ꯃꯨꯅ ꯁꯥꯡꯕ ꯏꯕꯦꯝꯃꯒꯤ ꯄꯥ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯤꯟꯕꯥꯜ ꯌꯦꯡꯂꯤ ꯇꯌꯥꯜꯒꯨꯝ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯁꯛꯐꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯖꯥꯠ ꯃꯩꯇꯩꯗꯤ ꯃꯥꯜꯂꯨꯗꯔꯦ ꯑꯗꯨꯗ ꯍꯪꯖꯕꯅꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯈꯟꯕꯤꯔꯤꯕ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯩꯇꯩ ꯅꯠꯇꯦ ꯅꯦꯄꯥꯂꯤ ꯅꯤꯡꯉꯣꯜꯅꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯈꯪꯅꯗꯨꯅ ꯂꯨꯍꯣꯡꯈꯤ ꯍꯥꯏ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗꯣ ꯃꯈꯣꯏꯒꯤ ꯗꯦꯁꯇ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯑꯩꯗꯤ ꯃꯩꯇꯩꯅꯤ ꯑꯗꯨꯅꯕꯨ ꯏꯄꯥꯒꯤ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕꯁꯤꯅꯤ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯏꯔꯣꯝꯅꯤ ꯃꯇꯥ ꯆꯥꯟꯅꯔꯦ ꯑꯩꯒꯤꯅ ꯁꯥꯄꯝꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯑꯍꯣꯏ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒ ꯂꯩꯕꯤꯕ ꯑꯕꯣꯛꯀ ꯂꯩꯕꯅꯤ ꯑꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯈꯣꯏꯒꯤ ꯗꯦꯁꯇ ꯆꯠꯄꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯆꯠꯂꯣꯏꯗ ꯄꯣꯛꯅꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯃꯗꯨꯅ ꯐꯔꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯁꯨ ꯂꯩꯔꯤ ꯀꯗꯥꯏꯗꯅꯣ ꯃꯤꯒꯤ ꯗꯦꯁꯇ ꯂꯦꯡꯕꯤꯒꯅꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕ ꯖꯥꯠꯅꯣ ꯏꯍꯩ ꯇꯝꯕ ꯆꯠꯀꯗꯕꯅꯤ ꯊꯥ ꯑꯃꯒꯤ ꯃꯇꯝꯕꯨꯗꯤ ꯂꯩꯔꯤ ꯑꯣ ꯃꯍꯩꯗꯤ ꯑꯋꯥꯡꯕ ꯊꯥꯛꯅꯤꯅꯦ ꯁꯨꯝ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯤ ꯑꯗꯨꯝꯅꯁꯨ ꯍꯦꯛ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯅꯨꯄꯥꯅꯤꯗꯅ ꯅꯨꯄꯤꯅꯕꯨ ꯂꯝꯗ ꯆꯠꯂꯨꯒꯗ꯭ꯔꯅꯦ ꯐꯔꯦ ꯇꯣꯛꯂꯁꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯒꯅꯤ ꯇꯥꯛꯄꯤꯈꯤꯕꯗꯨꯕꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯏꯕꯦꯝꯃꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯨꯔꯥꯛꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯊꯥꯖꯤꯟ ꯑꯃꯒꯨꯝꯅ ꯆꯩꯅ ꯐꯥꯎꯖꯈꯤ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯆꯩꯕꯤꯒꯦ ꯊꯤꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯑꯁꯦꯡꯕꯅꯤ ꯃꯥꯜꯂꯤꯀꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯤꯊꯤ ꯑꯃꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯟꯕꯤꯔꯛꯀꯅꯤ ꯍꯟꯕꯤꯔꯛꯂꯣꯏ ꯈꯪꯕ ꯉꯝꯖꯗꯕꯅ ꯅꯪꯕꯨ ꯎꯔꯤꯉꯩ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯑꯩꯒꯨꯝꯕꯤ ꯃꯊꯣꯡ ꯈꯪꯗꯕꯤ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯟꯕꯤꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯩ ꯂꯥꯛꯂꯤꯉꯩ ꯎꯅꯔꯤꯉꯩ ꯏꯕꯦꯝꯃꯒꯤ ꯑꯔꯦꯞꯄ ꯑꯃꯠꯇꯗꯤ ꯈꯪꯖꯈꯤꯒꯦ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯤ ꯇꯧꯕꯤꯒꯅꯨ ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯗꯕ꯭ꯔꯥ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯅ ꯆꯠꯇ꯭ꯔꯤꯕ ꯐꯥꯎ ꯅꯍꯥꯛꯅ ꯊꯣꯛꯄꯤꯔꯛꯂꯣꯏ ꯈꯟꯗꯨꯅ ꯉꯁꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯖꯕꯅꯤ ꯈꯟꯊꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯣꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯍꯤꯡꯁꯤꯃ ꯈꯟꯕꯤꯔꯣ ꯍꯌꯦꯡ ꯅꯣꯡꯅ ꯉꯥꯜꯂꯒ ꯄꯥꯎꯈꯨꯝ ꯅꯤꯕ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯄꯥꯈꯪ ꯑꯣꯏꯕ ꯑꯁꯦꯡꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯪꯖꯔꯒꯦ ꯐꯒꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯕꯤꯒꯅꯨꯀꯣ ꯃꯥꯜꯂꯤꯀꯥ ꯋꯥꯐꯝꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯄꯥꯔꯊꯅ ꯃꯥꯜꯂꯤꯀꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯇꯅ ꯃꯥꯜꯂꯤꯀꯥꯒꯤ ꯊꯃꯣꯏ ꯂꯥꯏꯅ ꯍꯦꯛ ꯐꯥꯈꯤ ꯅꯨꯡꯁꯤꯅꯔꯦ ꯈꯪꯍꯧꯗꯦ ꯏꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯦ ꯃꯥꯜꯂꯤꯀꯥꯅ ꯑꯁꯨꯝꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯕꯨ ꯍꯦꯟꯖꯤꯜꯂꯤ ꯄꯥꯔꯊꯕꯨ ꯅꯣꯡꯃꯒꯤ ꯎꯗꯕꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯔꯦ ꯅꯣꯡꯃꯁꯨ
ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯇꯝ ꯑꯗꯨ ꯄꯥꯔꯊꯒꯤ ꯃꯍꯩ ꯇꯝꯕ ꯆꯠꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤ꯫ ꯗꯥꯗꯥ, ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯁꯦ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯅꯪꯕꯨ ꯑꯁꯨꯛ ꯂꯨꯞꯁꯤꯟꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯅꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯁꯤꯕ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯂꯣꯠꯈꯤꯕꯗꯣ ꯑꯩ ꯀꯌꯥ ꯋꯥꯏ꯫ ꯅꯨꯄꯥꯅꯤ, ꯉꯥꯏꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯃꯥꯂꯤꯀꯥ, ꯑꯩꯗꯤ ꯅꯪꯕꯨ ꯊꯝꯂꯝꯗꯨꯅ ꯏꯍꯩ ꯇꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯠꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ, ꯃꯗꯨꯁꯨ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯗ ꯊꯃꯣꯏꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯗꯥꯗꯥ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯌꯦꯡ ꯅꯍꯥꯛꯅ ꯃꯤꯒꯤ ꯗꯦꯁꯇ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯤꯀꯥ ꯀꯧꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯔꯣꯏꯌꯦ ꯃꯥꯂꯤꯀꯥ꯫ ꯅꯍꯥꯛ ꯑꯩꯕꯨ ꯂꯦꯡꯗꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯃꯥꯂꯤꯀꯥꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨ ꯈꯔ ꯀꯞꯈꯤ꯫ ꯅꯍꯥꯛ ꯆꯤꯊꯤ ꯊꯥꯔꯛꯄ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯩꯁꯨ ꯃꯇꯨꯡꯒꯤ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ꯫ ꯑꯕꯣꯛ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯕꯣꯛꯄꯨ ꯀꯩꯁꯨ ꯇꯧꯗꯅꯕ ꯒꯣꯕꯤꯟꯗ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯛꯀꯦ꯫ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯀꯦ꯫ ꯅꯍꯥꯛꯀꯤ ꯃꯥꯂꯤꯀꯥ꯫ ꯃꯥꯂꯤꯀꯥ꯫ ꯃꯇꯝꯗꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯄꯥꯔꯊꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯂꯤꯀꯥꯒ ꯎꯅꯕ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯛ ꯃꯔꯛꯇ ꯆꯤꯊꯤ ꯊꯥꯅꯩ꯫ ꯂꯥꯞꯅ ꯂꯩꯅꯔꯕꯁꯨ ꯅꯨꯡꯁꯤꯅꯕꯗꯨꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯁꯤꯟꯅꯩ꯫ ꯄꯥꯔꯊꯒꯤ ꯃꯃꯥꯗ ꯅꯣꯡꯃ ꯄꯥꯎ ꯑꯃ ꯇꯝꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯁꯤꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥ ꯄꯥꯔꯊꯗꯣ ꯀꯅꯥꯅꯣ ꯅꯦꯄꯥꯂꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯅ ꯃꯥꯜꯂꯦ꯫ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯆꯤꯊꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯏꯕꯨꯡꯉꯣ ꯄꯥꯔꯊꯒꯤ ꯆꯤꯊꯤ ꯍꯦꯛ ꯍꯦꯛ ꯌꯧꯔꯛꯏ꯫ ꯄꯥꯎ ꯑꯁꯦ ꯏꯆꯦꯗ ꯇꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯄꯥꯔꯊꯒꯤ ꯃꯃꯥꯒ ꯅꯨꯄꯤꯗꯨꯒ ꯃꯥꯂꯤꯀꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯌꯨꯝꯂꯩ ꯀꯩꯔꯩ ꯌꯦꯡꯂꯩ꯫ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯄꯥꯔꯊꯒꯤ ꯆꯤꯊꯤ ꯃꯥꯂꯤꯀꯥꯗ ꯌꯧꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯆꯤꯊꯤꯁꯨ ꯄꯥꯔꯊꯕꯨ ꯐꯪꯍꯟꯗꯔꯦ꯫ ꯑꯅꯤꯗꯨꯗꯤ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯕ ꯑꯣꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯆꯤꯊꯤ ꯍꯜꯂꯛꯇꯕ? ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯍꯧꯔꯦ꯫ ꯋꯥꯔꯧꯅꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯃꯇꯝꯗꯨ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯂꯤꯀꯥꯒꯤ ꯃꯕꯣꯛ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯂꯤꯀꯥꯗꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯆꯤꯊꯤ ꯑꯃꯁꯨ ꯏꯗꯨꯅ ꯄꯥꯔꯊꯗ ꯊꯥꯏ꯫ ꯗꯥꯗꯥ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯆꯤꯊꯤ ꯍꯟꯕꯤꯔꯛꯇꯕꯕꯣ? ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯂꯩꯇꯔꯦ꯫ ꯏꯃꯥꯅ ꯃꯥꯒꯤ ꯗꯦꯁꯇꯒꯤ ꯄꯥꯎ ꯊꯥꯔꯛꯂꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯦꯞꯂꯒꯦ꯫ ꯑꯗꯨꯕꯨ ꯆꯤꯊꯤ ꯑꯗꯨ ꯑꯗꯨꯝ ꯃꯅꯥꯛ ꯌꯧꯈꯤꯗꯔꯦ꯫ ꯃꯥꯂꯤꯀꯥ ꯁꯦꯡꯅ ꯇꯧꯐꯝ ꯈꯪꯂꯛꯇꯔꯦ꯫ ꯋꯥꯔꯧꯕꯒ ꯄꯦꯟꯗꯕꯒꯅ ꯊꯃꯣꯏ ꯑꯗꯨ ꯀꯥꯍꯠꯈꯤ꯫ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅꯁꯨ ꯃꯍꯥꯛꯀꯤ ꯃꯥꯂꯤꯀꯥ ꯃꯍꯥꯛ ꯉꯥꯎꯏ꯫ ꯅꯪꯕꯨ ꯀꯔꯝꯕ ꯂꯝꯗ ꯂꯩꯕꯒꯦ? ꯑꯩꯅ ꯈꯪꯕ ꯂꯝꯗꯗꯤ ꯅꯍꯥꯛ ꯂꯩꯇꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯤꯊꯤ ꯍꯜꯂꯛꯈꯤꯗꯕꯗ ꯅꯪꯒꯤ ꯃꯥꯂꯤꯀꯥꯅ ꯀꯌꯥꯝ ꯋꯥꯖꯕ꯫ ꯄꯥꯔꯊ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯈꯪꯂꯤꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯔꯥꯏꯕ? ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯗꯅ ꯑꯩꯕꯨ ꯏꯃꯥꯒꯤ ꯗꯦꯁꯇ ꯆꯠꯂꯒꯗ꯭ꯔꯥ? ꯃꯥꯂꯤꯀꯥꯗꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯇꯝꯗꯨ ꯐꯅ ꯁꯥꯡꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯨꯝꯗ ꯊꯣꯔꯛꯂꯦ꯫ ꯃꯥꯂꯤꯀꯥꯒꯤꯗ ꯍꯥꯟꯅ ꯂꯥꯛꯏ꯫ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯒꯤ ꯊꯃꯣꯏꯗꯟꯗꯤ ꯄꯤꯔꯨꯒꯦ ꯅꯤꯡꯗꯨꯅ꯫ ꯋꯥꯔꯧꯔꯕꯁꯨ ꯁꯥꯎꯔꯕꯁꯨ ꯈꯨꯗꯣꯜ ꯑꯃꯗꯤ ꯄꯨꯔꯛꯏ, ꯆꯥꯅ ꯊꯣꯏꯔꯕꯤ ꯃꯍꯥꯛꯀꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯥꯕꯨ ꯊꯤꯕ ꯐꯪꯈꯤꯗꯔꯦ꯫ ꯄꯥꯔꯊ ꯂꯨꯍꯣꯡꯕ ꯇꯥꯈꯤ꯫ ꯃꯥꯂꯤꯀꯥꯕꯨ ꯋꯥꯔꯧꯗꯨꯅ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯄꯥꯔꯊ ꯂꯨꯍꯣꯡꯈꯤꯕ ꯐꯅ ꯀꯨꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯃꯥꯂꯤꯀꯥꯕꯨ ꯑꯗꯨꯝ ꯀꯥꯎꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯆꯤꯊꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯗꯨꯒꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯕꯒꯤ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡꯅ ꯏꯉꯧ ꯉꯧꯅ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯁꯥꯠꯂꯤꯕꯗꯨꯒꯤ ꯂꯩꯅꯝ ꯐꯥꯎꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯄꯥꯔꯊꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕ꯫ ꯃꯥꯂꯤꯀꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯂꯩꯅꯝ, ꯏꯉꯧ ꯉꯧꯅ ꯀꯌꯥꯗ ꯅꯤꯡꯊꯤꯕ ꯂꯩꯅꯣ! ꯄꯜꯂꯔꯣꯏ ꯅꯤꯡꯕꯅꯤ, ꯉꯝꯈꯤꯗꯔꯦ꯫ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯟꯖꯦꯜꯗꯨ ꯆꯤꯟꯕꯥ ꯂꯥꯟꯈꯤ꯫ ꯃꯥꯂꯤꯀꯥ! ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯅꯝꯗꯨ ꯈꯣꯏꯗꯥꯅ ꯂꯧꯁꯤꯜꯂꯤ꯫
Mitlu ado pirang sinthaki mali. Thamoigi kachil amada kuina thupluraba wari amabu khanghaudana yakai halaba malangbana huduna purakba tumshiraba leinam phaurakle. Aigi thamoigi Mallika thamgi nungsiba nangbu karam lelibage nongmatasu nangde aibu niksinglamnaroidako. Sithi ariba sing mandon ibemana potphamda singjuga sina thokani haidna puthoraktuna paiduna hek thammi. Parthana hek urure magi maming yawba sithi sangsinduna yengdubadadi magi sithi Mallika gi sithi maphamduda punna leirambadu ure. Mallika gi sithi mayamdu puraga kanadasu hairamba tawduna mayumda adum hankre. Ka amada thonglon sinduna sithi singdu pare khanglai Mallika na sakiba waraukiba pumba. Mallika bu warauruba mathamoi mathanta hena ningamlaktre. Aigi thawaigi Mallika nangbu mafam kada leibage laibuk tamlamba handokpa yadaba punsina aibu chena punkre. Nangbu karam leliba nongmata nangbu thirubasu kamdre aibu kayada warauramgadaba khangdabadi natteko nungsibi. Mallika gi mapau amuk hana takidari. Asi matung kaidangda nongma Parthana Mallika bu aroiba oina ukibado kari matawno thazadi. Sri Govindabu darshan tawba satlubani. Mafam adumaktada ibungogi kripadagini haigadoribra Mallika bu thengnarai. Mallika di yamna honglamle maithongda akiyamau yaudare ningthiba phizet honglamle sanyasi amagi chapchaba phizet setkhare. Adubu ahanbu ubada ngauzakiba magi mitsna anidudi ngasisu ahongba leiramdri. Pamzakiba gopi sandan adumadi hena mayak senglamne. Parthabu uzaba mikup aduda Mallika gi mitluna ira haukiba ukidaba natte Partha mathamoi hena wai. Aduk yamna nungsizakibado unarabaso kaunabadi ngamkhidare. Mallika mamagi desda satkidra mali. Nungsizaba misak amagidamak Mallika mahaki mapunsi ado aroibada sanyasi oina lenki.